Maruoiba Pau Marifu Manga Suba Nupi Lal Ningsing Numitna Lakpada Manipur ki Governor na Luchingduna Miyamda Maruoina Lamdamasigi Mathona Lairabi Nupi Singi Mafamda Awang Bathakta Ikai Khumnaba Ulakle Thiba Khangdana Lairiba Laisrum Kamal Babubu Manipur Lengak na Puthoktriba Fauka Kokomi Ziribam District Council na Lakiba December ki Tang Tara Humdoidagi Makhal Makha Kyagi Khongjang Changsinba Hauragani Haidi Honglanga Kutpa Amadi Fungyargi Mapitelda Chaurakna Ekar Yankai Mapanda Tharamba Popi Sing Yanthatuna Manghankre Popi Thabada Chenaba Sing Ni Haiba Mioi Ani Amasu Fagat Pangamkre Akham Joy Kumar Singbu Deputation the Board ki Chairman Oina Haplakpabu Yaningda Fungdoktuna Board Asima ki Staff Sing na Changsilakiba Matam Kaktaba Pen Down Strike Ngasiga Thana Numit Nini Sukre Amade Hasigi Manga Degi Tiba Kangana Lairaki Banaha Ani Nasi Ujan Pambi Amda Tori Yanduna Siduna Lairamba Tinara Cray Kurunzari ISCOM Manipuri Pau Meeting Tabiriba Kwaipuna Mapu Taram Oxari Hausi Pau Sandokna Bizari Hayeng Pangthoka Doriba Marifung Manga Suba Nupi Lal Ningsing Numitka Mari Lainana Manipur ki Governor Lakshman Prasad Acharya na Manipur Miyam Dayaifa Pauzil Pirakle Governor na Mahaki Serol Amada Makha Taraduna British ki Supnam Lenga ki Mayokta Lamdamasing Nupi Sing na Tung Lamsat ki Yaifanaba ki Damak Thengnakiba Lal Aduda Utkiba Thauna Lingzeladu Ngasigi Mirol Singnasu Matau Tamduna Achumba Amadi Isai Right ki Damak Thauna Lingna Thengnaba Tangai Fade Haiki Manipur ki Chief Minister Nongthongbam Biren na Numida Siga Mari Lainana Miyam da Pirakiba Pauzil Amada Ngasi Lamdam Asida Lairiba Nupi Singi Thauna Singase Matam Amada Kiba Khangdraba Ima Singaduna Lauramba Thaudang Aduna Hojikso Hairiba Thauna Singadu Lairi Aikhoigi Lamdam Asigi Nupi Singna Society Sida Chauraba Thaudang Ama Lauduna Lakle Lamdam Asidagi Haukibi Nupi Kayana Laingaki Amadi Lanai gi Loisan Kayada Achawa Thaudang Kaya Lauduna Thabak Tauduna Lady Maramasina Matam Amada Nupi Singna Chaukraba British ki Mayokta Leplamba Thauna Adugumna Aikhoigi Nupi Singna Su Ngasisu Hanba Laitana Lepangamba Oibiyu Haina N Biren na Palakle Marifu Manga Suba Nupi Lal Ningsing Numitna Lakpada Manipur Legislative Assembly ki Speaker T.I. Satyabrata na Lamdamasigi Ima Ibel Singna Khunai Amadi Political gi Oiba Achumba Wail Fanghanna Ba Amade Tunglam Satki Yaifana Bogotnabada Laukiba Thaudang Amadi Makhoigi Thauna Lingjeladubo Awangba Thak Taikai Khumnab Utuna Ningsing Lakle Education Minister Thaunawzam Basanta Kumar Singna Numit Asiga Mari Lainana Pirakiba Pauzil Amada December ki Tang Tarani Thoyasina Aikhoida Ima Singaduna Matam Amada Ichang Thauna British ki Mayokta Lepkhiba Adubu Nauhauna na Ningsing Halei Maramasina Hauzik Laiba Ima Singasina Sumakhatana Adugumba Firep Singadu Hongba Laitana Leptuna Leiba Ngamba Oirasanu Haina Nupilal Numitka Mari Lainana Miyam da Pauzil Pirakle Nakal Amaromda Itno Heritage Council Herikona Numit Asiga Mari Lainana Thadorokpa Serol Amada Nupi Lal Ningsing Bagaloinana Ekhoina Nupi Singna Hauzik Oiriba Manipur gi Fiba Masida Makhatana Laukataba Thaudang Mapung Fana Launaba Nupi Singsu Thauna Lainam Mathau Pangthok Hannaba Hotnaba Mathau Tai Hairakle Aikhoigi Lengaklon Semitlon Namadi Kunailon Nainaba Asumba Maikaida Hotnaba Basu Ningsing Thorum Asigi Pandam Oihaninge Aroibada Numit Asina Lakpada Lamdam Asida Lairiba Nupi Singbu Thauna Laina Matam Aduda Thauna Fabi Ima Singna Laukhiba Thaudang Adugumna Makhoigi Mataugumna Mating Laiba Kunai Asibu Semgatpa Amadi Kanbada Maru Eba Thaudang Laubiyu Hai na Ethno Heritage Council na Yafa Pauzil Pirakli Ningol Club Eco Network Hairok Community Service Foundation Hairok Amadi Manipur People's Defense Force MPDF Unit C1 Napullaga Jawaharlal Nehru Institute of Medical Sciences Jenims ki Blood
Center ga khusam naduna nongmagi oiba voluntary blood donation camp ama pangthokre. Blood donation camp asiga mari leinana Jennings blood bank and transfusion unit ki medical officer in charge Surjit Konsam na haikibada Manipur gi puwari ga sagon naduna lakliba sahi khudingi pangthokliba nupi lal ningsing thoram asigi mangoinana sahi khudingi ningol club hairok eco network hairok Humanity Service Foundation hairok amadi MPDF Unit C1 hairok na mamang pangthok kibagum na ngasisu Jennings blood center da voluntary blood donation camp ama pangthok pani haike ngasi pibiriba ESC ima singda kathok saba I haiba wakhalola sinamiyanggi thamoigi ihul adu khangna mayamna igi mathau tarakpada maru oina maternity gi angang unabaga mari leinana I kapagi mathau tarakpa singda kathokpaga loinana regularly blood transfuse tawraga hingliba anaba sing blood cancer sing thalassemia aduga accident thokpada khudaki oina I yamna chatpadagi I kapa mathau taba anaba singi punsi kanbada achobu mating oigadawibani haiki regularly blood transfuse tawraga hingiba anaba sing blood cancer sing adagi thalassemia aduga amuk accidentally akoi roadside accident kumbada khudaki oina I yamna chatpadagi I kapa mathau taba anaba sing ipunsi kanbada mayamna katpiriba isina chauba muteng oigadawribani mayamna khangi blood si akoi blood center singda sungbanga manate mayamna pibiriba isina akoina test tawdaba component semgadaba semaga miyoibada kapaga miyoiba punsi kya kalibani sumai tawdana lakadariba matam singdasu adum blood donation camp si tongminasi aduga akoi state toina voluntary blood donation rate nemiba se khitang pukhatpada mayamgi oiba thawdangasu lominasi hena thamjari Manipur ge khwaidagi chawba army camp ama oiriba laimakhong army camp ta kasar Assam gi maitai nupa Laisram Kamal Babu bu ngasi fawba thiba khangdana lairiba si Manipur lengak na athubada puthokpigadabani mahakpu puthoktriba fawba kokomi Ziribam District Council na lakriba December gi tang 16 dagi wakan mifam famduna khongjang sangsinba hauragani haina ngasi ipsa Ziribam gi office ta pangthokiba Paumi Singh unaba amada Kokomi Ziribam District Council gi co-convener Sanjam Sainik Kumar Singh na haikre mahak namakha tana phongdokhibada ngasi fawba thiba khangdana lairiba Kamal Babu athuba matamda puthokpiyu karigumba puthoktaba tarabadi Kokomi Ziribam District Council amadi Ziribam gi praja miyamga khusamnaraga hena kanba khongjang changsinduna hauzik fangdriba Laisram Kamal Babu bu fangnabu hotnaragani haina co-convener Sainik Kumar na phongdokhe the army game which was in from the Lani, Masiko Zaga, the Gisima, Tomon from the Marga, Jipova, army Magadi, play Becolate, Aduga Pali, Sakagi, Magadi, Magi, Tanga, Lam, Masiko, Tokoma, Lazy, Akogi, Prazamoya, Timothy Pinde, Masi, Sakagi, so many had to see Masa, Prazamian, Masi, Toksa, Maramaduna, we love him, December, Tom, Sigagi Hoga, we Jiribangi, according to the lady, but Jiriban, the single the Rasan Club, Lekai, Hosanaga, we walk up from Tamatan Chataba, Maramuna, Masifa, the Sakala, Kamal Babu, Matanga, Ravi, Mandagati, Apoki, Jiriban District Council, Jiriban Praja, Kulaga, we Makamaki, ID Kamal Babu, Toki Baba. DM College of Science ki Associate Professor Electronics Akham Joy Kumar Singh bu Deputation da Board of Secondary Education Manipur Bosem gi Chairman oina hablak pabu yaning da phongdoktuna Bosem gi staff sing na changsilakiba indefinite pen down strike ngasiga thana numit nini sukre tha sigi taruk talengak na Akham Joy Kumar Singh bu Bosem gi Chairman oina hablak liba order adu amuk khana review tawbiu amadi atopa ama hapiu haiba demand tawraduna khongjang ngasi changsilakibani Hiramasigamari Lainana Ministry of Education Government of India ge Private Secretary Yauna Secretary to the Chief Minister Manipur PS to the Minister Education Manipur Secretary School Education
Ministry of Education, Government of India, Chief Secretary, Government of Manipur, Joint Secretary, Education, S, Government of Manipur, Secretary, Board of Secondary Education Manipur, Amadi, Board ki member Kudingda, Board ki staff singna Aiba Cherol, Thaduna, Yangsin Binaba Fondo Kibasu Laikrabani. Panbayai Akham Zoy Kumar Singh, Hokibachahi, Listing Aniga, Tara Tareta, Bosem di Secretary Oina, appoint Tauraba Matung, Matangi Chahi, Listing Aniga Tara Nipanda Bosem gi Interim Chairman Oina Ahenba Charles Puraki, Mahanga Interim Chairman Oina, Listing Ani Tara Nipanda Tabak Puringaida, ISSLCE results temper Taubagi Wathok Kamari Lenana, suspend Taubagaluna Mahaki, Hanagi Department, Halhan Kibagaluna Inquiry Committee Semduna Ticket K, Masigi Matung Amuk Listing Ani Kunmathoida, Bosem gi Chairman in charge Oina Habla Kibaga, Lunana. Chahi asimak tada chahi ahum gi chairman oinabagi appoint torake bosem gi employees singi retirement gi chahi asi humfuda oi listing ani kunithoi gi February da akham Joy Kumar Singh chahi humfu suduna thabak gi pothabagi matam oi khrabasu recruitment rules of the Manipur Secondary Education Act 1972 asibu semdoktuna retirement gi chahi humfu manga da sangdoke masi Higher and Technical Education Department ki order gi mayoktani loinana mahakna bosem gi staff lan hapche lambaga loinana sel lan season naramba kaya gi wathok laiba miyoy amabu amuk bosem gi chairman oina hablak liba se staff sing ne yabang ngamloi lengakna thokiba order adu amuk hana review tawbiduna atopa miyoy amabu chairman hapiu haina staff sing ne demand tawduna khongjang sangsilakhibani Nakal Amaromda Mahapu Board ki Chairman Hablak Pagi Matangda Hojek Sangsiliba Pen Down Strike ki Matangda Akham Joy Kumar Nangase Paumi Singa Unabada Hai Atopa Lenga ki Atopa Order Amatana Mahapu Atopa Thabakta Thaba Laite Board Asigi Anova Chairman Hab Never Fresh Application Kaurakpada Mahakna Maduda Apply Tauki Amadi Madugi Matungina Mahapu Fam Asigi Demak Khalakpane Maramasin Makha Tabalenga ki Order Amathok Triba Fauba Mahak Board Asigi Chairman Oina Adumak Thabak Pukigani Haike Housing Board के staff सिंह न pen down strike जंगसली बसी मरी लेना बा authorities सिंह ने यंग सिंगनी हाइके वाखन अंधांदर बा मतम चाना जाई थोरना बा हाई बा पांडम वसिम ना तंगाई फजना कन्ना पाकली आइगोई मयोसी आइगोई लनी जाति की जुंबीनी अदुना मखोइबु फन बाइबसी आइगोई रिबो सरकार आसिकी जुं पांडमनी आइगोई कन होनसी एग्जाम फॉर हांगदगी नखन हाइबोगनबा पांडम थमनी मसीना अगोय मसी लोयना अगोय परीक्षा असि नखना पांथोगनबा ओसिन होनगी हाइबदी हजि हजिसे बोर्ड की फॉर्म फिलअप सातसिंग की पेंटिंग थारबसे अतक लाइबन नबेली तांथरा तुतगी अगोय होरगनी अदुगा अगोय परीक्षा सी होगिबा अखोई ममांगी चाहिदगी वंखना अखोई तौरगा वंखना हाइदोन होनबदा अतकसे अखोइना खंजबदा सेकेंड वीक्स और थर्ड वीक ऑफ द फेब्रुआरी परीक्षासे उन्नब कन होन पादम थमजे कक्चिंग पुलिस स्टेशन की मनुंग सन लैबा कक्चिंग चुमनाम लैकाई आश्रम मनिंग चिंग हौब उचान पांबी अमदा नहा अनि थौरी यालगा सीरगा लेरमले सीदुना लेरमलिबा नहा अनि अदु मयांग लंबम रा कुमार जेट अतोपा ममिंग अंगोन थोय चाही कुंथ्रानी थोय अपोपा राजेन लेफम चुमनाम लेकाई अमदी अतोपा नहा अदुना नावरेम महेश चाही कुंतरुक अपोपा नावरेम रामेश्वर लेफम कक्सिंग वाइरी पुंसी परेंगदगिने हाइरे इमुंग मनुंगदगी फंगबा पाव अमदा मखोय अनि असि था सिगी मंगादा युमदगी थोखिबदगी थीब खंगदना लेरखिबने ngasi lekai adugi naha ani na chingda sing chanba chatlubada ching mathakki uchan pambi amagi mathakta punna thori yanduna siduna leiba thengnarakpadagi kaksing police station da paw pirakpadagi asiba haksang ani adu forensic science ki team amana yenglaga matungda Jenims ki mokta pukhat khre hairi Manipur da popi thabagi business asibu maru fangna uthatnaba pandamda chatharakpa war on drugs campaign gi manung sanna Manipur police amari forest department ki kangbu singna lepa leitana operation kaya sathaduna popi tharamba sing yanthatuna manghanbagi thabak leptana changsilakle fungyar gi
Mapithel Tharamba Popi Ekar Nifumanga Rumyan Tatuna Manghan Kibagaluna Mafamasida Popi Tabada Jenaba Mio Anisu Pabangam Krehari Parva Mio Yani Dudi Letko How Kip Sehi Contrataret Amadi Hego Kong Sai Jahi Contrani Atopa Taudok Amada Kangpok Pigi Additional SP Law and Order Nalusingba Kangpokpi Police Amadi CRPF Ki Kangpu Amana Tonglang Akutpada Tharamba Popi Ekar Taramari Yantatuna Manghan Krei Mafam Aduda Tharamba Aduda Chenaba Mio Sing Fanaba Police Case Amalokatuna Tizinba Hokre Hai Minister Nongtombam Birena Manipur Police Forest Department CRPF Amadi BSF ki personnel singna irang marak asida masagi duty masak khangna thawai yauna hotna bibagi damak awang bathakta thagat pa fongdorakle mafam aduda popi thabda chenaba makoi ani police na mafam adudagi fagat pangam khre hairi paugi merathakna tinba break amatang lauzari Admission open. Honeycomb Foundation School Mongsangi Borema Kongi English Nganikun Manga Kuntaruki Oina academic session day care dagi class 3 Faugi Oina admission to Hosere. School as qualified among the train to Roboza Sina Angang Singa Tungia Sa Uhanduna Takpitambiri. Pizari Bakudong Sabasinga Dudi, Mama Pasa Panaba Angang Anina Tragamas Dagi Helabadi Anishuba Angangi Oina Sada Contra discount Pizari Aduga, Ahumusuba Angangi Oina free admission Pizari. Luinana relief cam Natragai Irana Sokalabam from Singidamakadi, free admission Pizari. Van service, Jahigasana Rabasana Port. Tina Sentin Hazilaba classroom sing Luina CCTV camera, January Kun English and Kun Manga Fawi Manung the admission Taurabadi, Sada Yankai discount Pizari, Akak never sit Karakaktani, Kudong Saba Siloviho, Nasi Nasima office the Latuna Tanavio, office hour 9 a.m. to 2 p.m. Amukana Taramnoksari Makataba Pao National Investigation Agency NIA na Arambai Tengolgi Lusing Purel Korongan Bakuman ki mathakta case pan ba yaroi Lan Kliba Kulnga Kliba Isa Matafaba Yaroi Maram Sadana Armed Forces Special Power Act Tamzilakpa Yaning De Lokto U Hairaduna Imphal West Sagalban Tera Lokrak Pam Lekaigi Naina Sang Community Holda Maikaya Dongi Club Amadi Maira Pai Sing na Wakan Mi From Kre Wakan Mi From Madu Dasar Kiakibi Paunam Sanahan Bina Haikibada Kuki militant Sing na Chatharik Liba Lal Asida Masangak Toksana Amadi Maramdam Kannamo Honariba Korongan Bakuman ki mathakta NIA na case kaya pansinduna phana bu khonariba si mamawi bisingna kaidaunungda yabangam loi lamdam sigi miyambu kanna bu khonabada arambai tengolna achoba thodang lauduna lagle micham bungak senduna leiba arambai tengol gi luchingpurel korongan bakumanda NIA na case thangalak pa haibasi tasengna laibak thibane irang asibu loisinna bu khonabagi mahutta ihau lak pa khudingi Nathai Nabo Hotnaba Manba Moongda India Langak Amadi Manipur Lingak na Tat Tauduna Lady Tawongasi Manipur Haiba Lamasi Mutatuna Mitop Singi Laifam Oina Ontok Nabo Hotnabani Haiba the Haiman Batokloi Korongan Bagi Matakta Paliba case Kudakta Hando Kulngakpa Sing Fawa Yaroi Manipur Dagi Armed Forces Special Power Act Loto Haiba Galoina na Pentabo Wafam Kia Fongdoki Lema Kungi, Adubuna Army came the Tabak Sugaza by some Bakaman Babu Amu Paragalana, Tainable Honoriva, Lenga, and he talks it around here. A Kambangam Dreva, Manipur Lenga, Amadi, India Lengana. India Lengana, Manipur have a full of Sibo, Lamdamosibo Motan, Abuki Silva, police programs, I couldn't handle them never. Not that another, I coin machine it Hawaii by Jai Chukayabu, Arambagi, Tingongi Lusimba, Korongan. The Kiwas Natana, Namaka, and I pan the pan and a big Atamana Koronga, Pan and a bit of river, City, Home City, Timothy Pende, or City Masana Masabuka, Janabaki, Hakta Lona, and Peter the Laser, but merely Hakta Yawan, New Mongoki Makada, Samapone, Koronga, and Bana, Atamnana, Uki, Halugi, and Amakuta, Life by Toro, Nakideva, Langama Pona Setinda Badagi, Kuruko, the Kuntella Galabadagi, India Gomengi, Machum Sargalabadagi, Miki, Tiwabadagi, Mitabal, with the Lamdamasing, my hold a tap whenever. My hold a tap, which you can never say to the Apple by Jet. You have a song on my. Ngasi ayo angan pada thanamba bom adu singjamai mayangbam lekai de leba sarungbam premananda apokpa sarungbam bihari ki dani maramaduna lekai gi mairapai bi amadi SDO club singjamai mayangbam lekai gi mioi singna wakan mi famfam ki amadi club asiki advisor oiriba khetri mayum ibo tombina wafam khara thamki
Security Force na lokholakpa section thaurangi manung sanna sing amadi tampaki lonaba jingnaningai oiba mafam singda thibu humbagi thabak leptana sathari haina police tagi fangba pawa mana hairi haukiba pung kunmari da kangpokpi district ki tingkai khulem da sathakiba operation amada khulai amadi bom kya fagat pangamle hairi phagalaba khulai sing adudi magazine yauba 9mm CMG ama single bolt sniper rifle ama magazine yauba 9mm pistol ama number 36 hand grenade ama tube launcher ani 9mm live round ani amadi radio set amani hairi loinana haukiba pung kunmari asira tangai fadaba tongan ba polam sing pusilakpa truck jani gamari amadi chamaga marifu manga mathang sitna national highway number 38 amadi national highway number 2 da security ki checksin thoranga loinana imphal tamna pusilakkhre Chingamati tampaki khudong thiningai oiba mafam singda pamdaba thaudong sing thoktana ba security ki akanma section thorang lokhat pagaloinana check point samaga taret hangduna thamle haukhiba pung kunmari da thoidokpa mifa mipun ki paudi laikhide haina pau asina makha tari Indian Red Cross Society Manipur branch ki mityang makhada Indian Red Cross Society Jiribam branch IRC SJB gi thongmin singna Jiribam da lanjina tuna leiba Vidyanagar Relief Camp amadi Jiribam Higher Secondary School da hangliba Relief Camp ani da leiba IDP mioi chamarom da blanket yenthokre ngasi IDP singda blanket yenthokpagi asamba thauramadu da Jiribam gi Deputy Commissioner Krishna Kumar SDC M Devanand amadi Atom Bizendro Galoinana Indian Red Cross Society Jiribam branch ki chairperson Huirem Rajan Kumar amadi volunteer singsu saruk yakhe Indian Red Cross Society Jiribam branch ki general secretary Elzamini Kanta Singna Thauramga mari lainana phongdokhibada ngasi Indian Red Cross Society Manipur gi mityang makhada Jiribam ki volunteer singna Jiribam ki tongan ba relief camp singda leiriba awa ana tarba singda blanket na chingba pochai sing yenthokpani haikhe Tangtara Moto December 2024 isida Borobegra Dakrador som site tagi hawa na taraba isini nauksing higi indoor stadium isida legisida koi Red Cross Society gi koi volunteers na ida legaba blanket kudimak family kudimakta piba laksabani koi kusin nagre asigi mamang dasu koi Red Cross na mafam sida anirak humrak lakraga mamang dasu tarpaulin jumbo box hygiene kit the darkar medicine sigumba mayam amsu pigre aduna nigam thagi ingba matam sida khada oirasu ngakthok nabidamta ingba ngakthok nabidamta ikuna blanket si pijabane in the Red Cross Society Jilwan district ki maikei dadi Kumbi Assembly Constituency ki Lomi Singda Kendra Sigi MLA S Prem Sandrana ngasidagi ningthamgi marumarang sing Lomi Singda yenthokre Salan Konzil de leiba MLA gi yumda Assembly Constituency sigi tongan ba mafam singdagi lakpa thawayau ba Lomi Singda Manipur lenga ki Agriculture Department gi pitharakhiba Hawai Mangal thau thokpa hangam maru amadi Hawai Musori Sing Lomi Singda khusinakhe Rabi season gi marumarang yenthokpagi thoramadu da MLA S Prem Sandrana phongdokhibada Lomi singna thawayau na hotnaduna afaba makhagi pothok sing puthokna bokhonamina si hairaduna Lomi singna department na pitharakpa marumarang sing ngaidana kaithel-dagi mangjaunana lanai oina leijaduna maipakna ingkhol koiduna pothok marang kaina puthokpa ngamba Lomi singda sel oina lupa listing 55 pigani hainasu lauthokhe thoramadu da saiton amadi wangu tera khongram panchayat ke administrative committee gi chairman sing M Ibomsa amadi P Baleshwar BJP Kumbi Mandal gi secretary W Thoiba BJP Bisnupur District Committee ki Vice President KS Laxman Susaruk Yakhi. Handak Meghalaya ki Turada Pangthoki Bataramani Suba North East Rider Meet Festival da Saruk Yaruba Imphal gi Zeliro Venturers Jet V Jiribam Yokre Hayeng Imphal da Thunglagani Haina Jet V gi caretaker Timothy na Ikoi gi Jiribam Paumida Phongdoraklei Taramari Suba North East Rider Mid Festival Yaururaga Halakpada Jiribam da ngahak panthaduna Jiriba Leiriba ZB gi caretaker Timothy na makhatana haikibada Zeliro Venturers ki motorcycle taramathoida nupi ama yauraga punna member taramari na Meghalaya gi Turada pangthokhiba Taramari Suba North East Rider Mid Festival saruk yaruna ba tha sigitang ani dagi Imphal tarung dagi khongsan bahauki
tungda India leibakta natana mapan leibakki riders singna saruk yariba North East Rider Meet Festival asida riders singna apunbagi saktam sagatna ba tongan ba event kya saruk yaminakhe masida ZB nasu ayamba saruk yakhe ngasigi oinadi khopumda leiraga hayeng Imphal da thungna ba plan tawri haina phongdokhi कोई लेबर में आपसे कोई जेलीरो वेंचरर साइब ने जेबी जेलिंगरोंग की राइडर्स कोई ने अकोई से इंडिया के नो की इम्फाल दिगी तरुंग दिगी अकोई से चटपा हो बने चलीबा लंबी से कदाई दे चपनो हायरगा 14 नॉर्थ ईस्ट राइडर्स मीट तुरादा मेघालय हंदा पंथोकीबा अदुदा चलुबने तांग अनी दा कोई चटपा हो बने तुगा तांग अनी दुदा दीपुदा कारगा कोई अहिंग अमा लेबरे अदुगा दीपु दुदगी गुवाहाटी दुदगी तुरा aina akoi numit akum chakre aduga North East Riders Meet gi festival se akoi chalaga yaururaga akoi se ngarang adugi tura dudagi amuka Shillong thoe koi tho se aina amuka Shillong yaurure Shillong dudagi akoi ngarang chi silchada pungmane kopum yawini kopum dudagi Imphal yauraga hayeng se ina akoi departure tawbane Riders Meet हाइबसे करिनो कांदा इंडिया दा लेरिबा ना जगना फॉरेन दा लेरिबा मी लोइना राइडर्स हाइबदी बाइकर्स लोइना मक्सी अदुदा लारबा पुनबा हाइबा तारे गेट टुगेदर प्रोग्राम अमाने सिदा लारगा कोई क्लब तोंगान मा मणिपुर की ओइरो नागालैंड की ओइरो असम की ओइरो मिजोरम की ओइरो तोंगान मा लोइना मक लाए सिदा लारगा कोइना पुलगा सेलिब्रेट तौमिना हाइबा तारे Kangpokpi Assembly Constituency dagi Tamari Rak Mai Paktuna Cabinet Minister Horticulture Madi Hill Areas Committee gi Chairman su oiram laba MLA Thangmin Lian Kipgen ngarang nungthil laikhidrei masagi chahi humphudra mathoi su khraba hanagi MLA si machanupi ani mamau nupi amaga loinana masunupa ani thamlamle hanagi MLA sina laikhidabada Manipur ex MLA Welfare Association gi maikai dagi laikhidraba sigi mafamda ikai khunaba ulakle Laimayol Art Center Chingamkha gi Senior Life Member Madi Board of Directors ki Member Wiramba Sorokhaibam Nindro Singna Tha Sigi Manga Daikang Khangauda Nalaikidabada Center Sigi Board Member Singamadi Artist Singna Minute Ani Tumina Leptuna Awaba Phongdokre Hairi Laikhidraba Sorokhaibam Nindro na Hinglingai Matamda Center Sigi Sakhat Thorang Kayada Achawa Thodang Laurami Amadi Center Sigi Lila Drama Sanabada Thawai Haksang Yauna Saruk Yaramba Senior Member Amasuni Makha tarakpada sanabagi pau amuk laubirasi. Manipur Cricket Association senduna team taramangal saruk yaraga group ani khairaga Model Higher Secondary amadi Oriental College Ground satliba Thastagi Taruktagi Hauduna Satharakliba Marisuba MNCA Super Plate Tournament King Ase Model Higher Secondary amadi Oriental College Ground Sanakiba Matchda WYC Wangkhemna Ranni Funithoida AKSDU Khangabok Pumaithiba Pikre Match asida WYC na ahanba innings betting tawduna innings ki apiba over kuntra manga loibada wicket loina turaga run chani tarani thoi lokhibada AKSDU na anisubi innings betting paiduna over kuntra ni thoi ga ball manga da wicket loina turaga run sama humpudra loduna match asi maithikhe tournament asigi ngasi YUCC Kwakaithel na CDCC Sagol Banbu wicket manga da maithiba pikre match asida CDCC na ahanba innings bet paiduna innings ke apiba over kuntra loibada wicket mapan turaga run chama humpunipan lokhibada YUCC na nisubi innings bet pairagar over kuntaruka ball ahumda wicket manga turaga run chamaga humpudra ni thoi loduna match asi mai pakhe Chatharakliba tournament asigi hayeng Moising Public Ground da PCC Mayai Koibi amade Model Higher Secondary amadi Oriental College Ground da Al Amin Lilong na sanaragani Manipur Veteran Cricket Association sinduna Salibatha Stig Nipandagi Hauduna Langthabal Public Ground Tim Taranipan Group Mari the Saruk Yaragat Satharakliba Kunmathoi Suba Manipur Veteran Cricket Tournament King Asisanaki Bametsa BSC Brahmapur Sangai Juthekna Wicket Mari the SNC Sangai Probu Maithiba Pikre match asida SNC na ahanba innings bet paiduna innings ke piba over kuntra loibada wicket taruk turaga run chamaga humpudra manga lokhibada BSC Brahmapur na over kuntaruka ball kuntaruka
ꯕꯣꯜ ꯃꯔꯤꯗ ꯋꯤꯀꯦꯠ 6 ꯇꯨꯔꯒ ꯔꯟ 163 ꯂꯧꯗꯨꯅ ꯃꯦꯆ ꯑꯁꯤ ꯃꯥꯏꯊꯤꯈꯤ꯫ ꯃꯦꯆ ꯑꯁꯤꯒꯤ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ BSCꯒꯤ ꯁꯥꯟꯅꯔꯣꯏ ꯊꯣꯡꯉꯝꯕꯅ ꯃꯦꯟ ꯑꯣꯐ ꯗꯤ ꯃꯦꯆꯀꯤ ꯇꯥꯏꯇꯜ ꯂꯧꯈꯤ꯫ ꯆꯠꯊꯔꯛꯂꯤꯕ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯒꯤ ꯍꯌꯦꯡ YWC ꯂꯪꯊꯕꯥꯜ ꯑꯃꯗꯤ ꯃꯣꯗꯦꯜ ꯀ꯭ꯂꯕ ꯆꯤꯡꯉꯝꯈꯥꯅ ꯁꯥꯟꯅꯔꯒꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯃꯔꯤꯐꯨꯃꯉꯥ ꯁꯨꯕ ꯅꯨꯄꯤ ꯂꯥꯜꯅꯤꯡꯁꯤꯡ ꯅꯨꯃꯤꯠꯇ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯤ ꯒꯚꯔꯅꯔꯅ ꯂꯨꯆꯤꯡꯗꯨꯅ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯊꯧꯅꯥ ꯂꯩꯔꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯐꯝꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯤ꯫ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯣꯀꯣꯃꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯅ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 18ꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯣꯡꯂꯥꯡ ꯑꯀꯨꯠꯄ ꯑꯃꯗꯤ ꯐꯨꯝꯗꯤꯌꯥꯔꯒꯤ ꯃꯄꯤꯊꯦꯜꯗ ꯆꯥꯎꯔꯥꯛꯅ ꯑꯦꯀꯔ 58ꯗ ꯊꯥꯔꯝꯕ ꯄꯣꯄꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯄꯣꯄꯤ ꯊꯥꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯑꯈꯥꯝ ꯖꯣꯏꯀꯨꯃꯥꯔ ꯁꯤꯡꯕꯨ ꯗꯦꯄꯨꯇꯦꯁꯟꯗ ꯕꯣꯔꯗꯀꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯅ ꯍꯥꯞꯂꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯕꯣꯔꯗ ꯑꯁꯤꯃꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯇꯝ ꯀꯛꯇꯕ ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯉꯁꯤꯒꯤ ꯊꯥꯅ ꯅꯨꯃꯤꯠ 2 ꯁꯨꯈ꯭ꯔꯦ꯫ ꯑꯃꯗꯤ ꯊꯥ ꯑꯁꯤꯒꯤ 5ꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯅꯍꯥ 2 ꯉꯁꯤ ꯎꯆꯥꯟ ꯄꯥꯝꯕꯤ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ISCOM ꯅ꯭ꯌꯨꯁꯇ ꯄꯤꯖꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫